अहानबा मखदा चैनल सिगी माइकेदगी मैम पुनम तराम नोक्चबोलने कोंगनो खुरमजरी ngasi Manipur phonghiba tongan tongan ba pause singdagi maroiba headline sing amasung maroiba pausing puduna lakchari tabisi News Secretariat Police Station lingadawri SDPO gi post tarani thuisun nawna create tawgadawri hangal kaithen eviction ariba building yawbugi matam khara lawbani utam popi thaba singda har piba khupu leirabra Pambai bo amuk khanna chairman khallaga nongdel bu GS khankre Babina Hospital gi ahanba foundation day pangthokre taraga manga suba Indian organ donation day 2025 pangthok nakre Manipur na awang nongpok ki oina organ amadi tissue donation na mangjin thawa ngamle health director hojik maru oiba pau tamisi News Secretariat Police Station lingadawri SDPO gi post tarani thuisun nawna create tawgadawri Manipuri da laiba News Secretariat asigi tokhaiba police station ama hangdokpa amasung state asigi tongan ba district singi subdivisional police officer SDPO tarani thoi nawna create tawbuda lengangna in principle oina ayaba pire hairi Manipur Police ki Director General of Police na thadorakpa cherol amana hai Manipuri da laiba state Civil Secretariat amasung Police Headquarters asigi oina matik chana security ki section thorang lokhatpa amasung law enforcement sing matik chana thambagi tangai farak tabadagi tokhaiba police station lingnaba khongthang asi lakhibani amaromda nongna SDPO postra ne thoi create tawgodobi ba si anoba district singi manungda Kangpokpi district ki manungda SDPO Kangpokpi SDPO S Parmaina SDPO New Kaithel Manbi Tengnopal district ki oina SDPO Tengnopal Kamjong district ki oina SDPO Kasom Khulen amasung SDPO Kamjong Federal district ki oina SDPO Parbung amasung None district ki oina SDPO None ni makhata na pankhi amaromdana hangal kaithen eviction ariba building sing yawbugi matam khara lobani utam hangal kaithen dalam khopchiliba mafam sing August 3 tagi assessment hawraga eviction tawragani haina palaguna chahi yamlaba ariba building sing yawbuna eviction tawbuda matam khara lobani haina mahut ki director ngangom utam na phongdokre fagat laba single use plastic Manipur gi mapanda recycle tawthoknaba thak ba IMC complex tangasi pangthokhiba tholam amada saruk yaba lakhiba muhut director NG utam thangal amadi pauna kaithel gi eviction gi matangda hangba wahang gi pakhum piriduna mahakna hai thangal kaithel da eviction tawbada sokba building ariba kaya yauri khudak gi oina madu nam khaibana chingba tawbada ningkhai bana chingba khudong thiba thokpa yai haina kopna khanakhibne eviction lepa leite haiba wafam mahakna Thamki Imphal West DC gi mityang makhada lakweba August 3 tagi building assessment tawba hawragani haiba wafam thamladuna mahakna hai eviction tawda khara hena sokadaba yawa building sing oina tha ani gi matam piraga masa na lokthok hangani atai khudong thiroi daba singde athuba matam takthokani eviction tawgodoriba sida IMC Muhut amadi town planning ge maike de angamba thakta mateng pangani haiba wafam su thamlakhiba lei loina na 1990 amadi 1991 gi map ta leramba lambi gi apakuna chingba yenglaga eviction chathagani haiki mahak nai kana gumba egi mafamdi yengbiyu haiba adu yaroi sidokpagi matam khara lawbagi wafam amani lengang na changsilagli eviction gi khongthang asida miyam support tobiyo amadi Abhaba suggestion PBU haiba wafam su thamki iram khonglam amadi lambi khopchilaga structure na chingba sajin narakpa kaya asina nong khara hek tabaga ising thumba lambi ka hena chillakpa amadi maihau langpok tholakpa matamda fire service ki gari fawa changba yadabagi phibam laklibasi miyam puna wakhal taminaba changi haina mahakna makha taki panba yabadi Manipur ki tongan ba district singda chatharakpa khongjang asida tampak lamgi district singda turel khongnong da lam khopchin duna yum kai amadi building na chingba sajin ba sing amadi footpath sokna sajilaba structure sing takthokna ba amadi masa na sidok hanbagi thabak hojik kana chathari bani tampak lamdam gi district administration singda
ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡ ꯃꯁꯥꯅ ꯈꯪꯅ ꯂꯧꯊꯣꯛꯅꯕ ꯑꯃꯗꯤ ꯂꯧꯊꯣꯛꯇꯕꯁꯤꯡ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯨꯞꯁꯤꯡꯕꯨ ꯈꯨꯠꯁꯝꯅꯔꯒ ꯇꯛꯊꯣꯛꯄꯒꯤ ꯊꯕꯛꯁꯨ ꯀꯟꯅ ꯂꯧꯈꯠꯂꯤꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ꯫ ꯑꯩꯒꯤ ꯄꯥꯎꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫